Breaking news. Kuki singi makwang today kare junta army na kuki singi main transport oiriba mi chathok chasin toriba mafam na do kaidau khare yengasi ko sinataba chapmana ba taisu leiri paw kuki singi main oiriba mi transport tawthok tawsin tawba mafam ama junta army na oigani chingnaba singna mai thaba haukre haidi khugada kuki minai sa DC da report pikhalau haira bani ko minai noina napana puna thamju thamamdaba lamdo noina zone ge na khallu bado do DC na kai haire adu hana tarasi ko na punsi do bikhani na bari di tawro noidi bikhani rega ta paksa bani ado pause anamta tarasi lam yuning banoi khugada ngo tainaba maru pungko koklaba sing ama kuki maro ngang singna drone season aduna namba video footage amada yonbagi matangda DC da report pikhalangnaba khan khre CRPM no asita nate ko mayam leiri kuki gi paw asigi mamangda ekhoi meitai sanu RK san thoi post amtang hana tamina rasi Kesan thoi live moments ke update amada asumna thamlakle madude kuki sing silong da leiba yaroi hai kre haujik kasi versus kuki haina thamlakbani transport mafam duta nate ko kuki gi khunsu mai thaba horabani asimuk yengasi dulorega minai singna lamzondagi honarambagi pawsu hairake ko Myanmar ki tamu township na konba Manipur border ge namli khun ga thangna leiba kuki gi khun gi yum sing mai thaba hautre mar phuruk kuki sing se thauwan tha da hui ngau bodi khangi ko adu kuki su thauwan tha da ngau re base khudang samdang ga loina na mayam yengmina rasi ko mapo suna tabasi bu mapo saru ri yengune adu pause tarasi kuki sing se thauwan tha da ngau base heli ko hui ga samana bazani Jorsanpur district manung shanba khugada maya da leiba singmai sing kokthuk tona plot on thoklaba matung kuki singna yona ba thorang lokhanle haidebula mase plot A amadi plot B haina khaidokle plot amagi size ase 50 feet by 80 feet oi plot A side ki price na lupa lakh adiga lising yankhai plot B side ki price na lupa lakh ani ni asiguma forest area se kokthuk tona kuki lamhen to yen ba singna tawning bata tawriba se thingna ba mari leina ba singe pungning sing sinjari arabai kuki minai noi mayamna manipur se mi hat laga ihing na hing ta halaga mikap mirau khon na thalalaga hojik na mong noi na lam yo laga kadon de chien ge khallino chenbam zu laitre noi na lam zon ge khalli bodo noi gi lam do laina ba kana lak tori bano adu noi gi lam ro noi na pa na pu na thambiram ba lam ra ba do hojik noi na zon ge na khalli ba lam do maite ye khoi gi lam manipur de lei ba yelho mi khoi mayam gi lam ni ko kuki minai ngarang khak lakpa illegal immigrants refugee noina aduga mapu saraga lam yonge kaina noina thoi bado aduga leina ba kana no thoklak tori base manipur se gang asi asuk chawba irang thokalaga minai noina manipur se mache tahan geina noina ngasi irang sogot laga hojikna noi lam yola kadom ne chen geina khallino pari mom channel sigu yengbi riba me apuna pui kai khumna jari kuki minai singchina tawriba mato mong se mayam na so asum uramani aina ngasi pujariba video sidi kuki singchina khalliba wakhan se moina sari ba saksi gi moigi masada adu diki gyan se machina ma yaude oi jaroi da ba asuguma thabak ke ase kuki na tawri aduna asigumba amotpa asigumba mahik oina leireba kuki se loisan bada akoina khanabam thokte ba mahik oirekpa mahik sidi loisan gi bana phayaba Manipur se thugai yaina changai ba asiguma mahik kuki sina ngasi Manipur se ga awa ana ta haliba maram khudi makta yengu bada kuki na loina asigi awa ana ta haliba se kuki na oyaba ising chawre asigi maram su kuki ni moina sing tap thare uwa kya kathale Manipur de irang thogali basisu Susanpur da kuki na yum kya mai tharaga moina adugumba population toriba kya do yaroi hena haibada thigalo ba khuding da kuki na phatta ba thabak ngata tawri aba Susanpur da su moina biang lu tawri more da leiba biang dubu mogi kuki na leiba lam da puro wae adu bunok ning daro moi hairi ba wari se moigi wakhanda khalli ba se asigumba kuran ba bikhani ba migi Bangladesh ta migi leijari ba biang dubu moina lu tawraga kari di kanare Hojik Bangladesh dagi maru tumna muthat kani hai khare asumaina kuki singchina ngasi jo hauda tawri ba thabak singse crime gi ba thabak ngata tawri aba
aduga hojik moi kari khalaiba lam yon ge mok haiga le kadone kamai sen tan sige sen tan bagi lami di afaboron da di khandare aba huran laga sen tan ba se moi yamna haine je yaba adugi sarup pudi tengot akaiba ma pairo aduga aduk bikhani ba haiba noi bikhani ba koi chalo bikhani ba chalaga su kanana happy dori bano noida maite ekhoina di haparoi Myanmar rom dai su phangaroi Bangladesh ta gi su phangaroi Silong rom da gi su phangaroi kanada noina niru dori ba bikha do aduga noi gi nupi sing duna nipa sing sigi marakta zu thaga ngauraga ta na leiri ba video ke ama su uramani ko adu su adu oire aduga hauji huji ku land siba dagi di hena kuki nupi sing se anaba paktana siba gi masing na heli aina hairabani ko ado hujik aina haijaning badi ichinaw mayam ngasi gi video siga hujik kuki sing na toriba irang se khang na khang daba saraga comment khara pirak pa yauri ko adu di karino haibada pire iba comment do aina yenguba kanda moigi account sing do fake ngata oirami aba maming na xx haiba khara rock haiba khara mafam marang khang daba ming ngata aduna kana oiramgani mapa sengdana pokpa masa natraga mama sengdabagi masa kuki gi I chenba asuguma ngata oiramgani aba aduida mitai pangangi ming saraga su moina comment tawrei mitai gi ming saraga su comment tawrei adubu akhoi mitai ichinauna aduguma thabak tawroi mitai pangan ichinauna su aduguma thabak tawroi aduga leiriba khoi gi yelomi kabui tangkhul leiriba ichinaw mayam ama se adu asina su aduguma thabak tawroi ba asiguma huran ba tukachaba asiguma crime ge ba thabak se kuki khangata tawri ba aduga noina mitai pangan sajalaga aingona comment tawrei ba do noigi napa na targa namagi ido asengbo oiroi aba aikoi di ichinauni leiriba yelomi khuding magna manipur kanna ba honarakani kuki noina manipur thugai ge na khali bodo noigi napa hak tak ta songa makte napu hak tak ta songa makte noina hoje ti to khoro noigi lakata bana chana su hak tak ta songa moi aduga noina hoji lam yonge ka khali bodo lam yonge kai na khali bodo noi napa na puna thanamba lam na te ba se asima noi kaw ganu the ichinaw mayam hoji mayam na su asugumba video mayam ama uramani aina ngarang su haije ki bani ai comment gi video khara ai pathok sara ke na adu ai matam sangda ba haigadra thaba khara kan ba haigadra adu gi video da semba ngamaktare adu oiraga su aina ngarang amasung ngasi gi manungda kari comment khara lokhalaga aina important comment khara gi matang da video semak ke na khalamani adu ngamjadre waro biganu aina ngarang haido kharaga su adu gi matang da ai handak kharani sigi manungda soidana comment khara ki ai reply pijerakani aduga comment to bire iba sing da so aina duki mati thagat ba phongdokchari phana comment to bire iba ai bo thona pibi ba ichina mayam pona ma ko haningai ta thagatchari aduga haige da wari sing dudi comment oina hairake ngasi gi ina haijaga da badi ngarang ta su khunga ko ichina singa aduga central force ka mungna ba thoki adugai duga akoi gi maitai ima singna kari thawna logi karam ba thawdang tauhi hai base mayam pura mangsu khangam ngani aduna maitai ima gi thawna maitai nupi ama oiraga di karam ma to mongda leigani hai base ngarang thoi ba ima singdo gi tamurasi ngarang thoi ba ima singdo gi matau do yengo khungai ba bang upa singduna ngasi jawa da karam ba phimam da leiri kari mato mongda leiri ha bado adu do yengorasi ai ngasi di yam sanga ngaroige comment hayang aina comment ni matang semak pada aina haining ba pham puna mak adu semjarake adu ichinaw mayam aina haijaga da badi do ichinaw mayam section na leminasi akoi ifurbi jati kanbada khunga koi bung pa amasung leiriba maitai ima sana kari thaudang lauri abase akoi kawroisi asi awamjenta haijeramge adu ichinaw mayam video se loisanjarage pari mom channel nang se thamjari ba wafam asida soiran yaukhiba kya lerega so ngakpi waina yengbiriba mayam puna ma ke famda ikok nonjari kanglei pakna yai phare ibudo pakhang mana yai phare aduga aroibada haijaram godabadi kuki minai singjena mathibong sabagi leiraktaba amasung mathibong saba phangaktabadagi kuki singse thauwan thada huina ngaubudagi hena kuki na hena huji ngaurakpadagi kuki singjena masagi mapot masa khangaktare masagi mapa mapuna kai thambirami masagi mapa mapuna moi busana ba kari pirami piramde se moi kawre aduna thauwan thada hui ngaura di hui hat pane ba aduna kuki singse ngaura banina kuki singi su hui hat pagum
ꯍꯥꯠꯄꯒꯤ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯍꯥꯟꯅꯗꯒꯤꯁꯨ ꯁꯨꯝ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯛꯏꯕ ꯃꯇꯧ ꯃꯑꯣꯡꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯐꯦꯟꯁ ꯇꯧꯅ ꯂꯩꯔꯛꯏ ꯑꯗꯨꯒ ꯀꯨꯀꯤꯁꯤꯡꯁꯤꯅ ꯉꯥꯎꯕ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯃꯣꯏꯁꯨ ꯑꯉꯥꯎꯕ ꯍꯨꯏꯗꯤ ꯊꯝꯗꯦ ꯑꯗꯨꯃꯥꯏꯅ ꯀꯨꯀꯤ ꯑꯉꯥꯎꯕꯁꯤꯡꯒꯤꯁꯨ ꯂꯣꯏꯁꯟꯕꯒꯤ ꯃꯇꯝꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯀꯨꯀꯤ ꯅꯣꯏꯗ ꯍꯥꯏꯔꯝꯒꯦ ꯂꯣꯏꯁꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯏꯐ꯭ꯔꯨꯞ ꯏꯖꯥꯇꯤ ꯏꯅꯥꯠ ꯀꯟꯃꯤꯟꯅꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ